Maihau langpoki laibak thiba thodok amada ngasi numit yungba maktung pung ama khara helakpada yum ama tumna mai chakkhre thodok asi Imphal Police Station gi manung chanba Keishampat Thokchom Leikai da thokkibane laibak thiba thodok asida tumna mai chakhraba yum adu samom ibocha chahi 53 apopa lekhidraba thambal ngau kawi mahak siza guru mayum tamphamani kauba miyoi amagi asan bayumda leibane ibocha iriksho thoduna imung manungi leitelaira puriba miyoi amane mafam adudagi fangba pawda mai chakhibagi thodok adu gas tagi horpani haire ibocha gi machanupana gas ta yansang thonglamlaga hangam labor chatkibadagi tanja aduda thokkibane gas pokhaiba aduda yum aduda miyoi amata leitaba tanja thokke mai chakpagi paw hek phangbaga mafam aduda Manipur Fire Service laktuna mai muthatpada mateng pangkhe adumoinamak nongna saba yum oibana yum adugi ayamba saruk amadi pochai kaya tumna chakkhre